ngasi ayu phong tuan tuan manipuri si phong sing digi amasum thoki ba thawdo wa thok sing digi maru oibe I pauk sing khongo saraga manipur top channel gi mekai digi myam na thamjigi ahan bada ziribam da nupa ama sakhang da bana attack sa tharak pada sokle ziribam district ki sorok ating bi khunau da leiba mi ama ngarang numidang ma sakhang da ba mi kharena lambi da thangna yalak padagi makok ta sokle hairi soklaba misa adu remba Mahesandra say kuntraga mari apok pagimingna Raja Kishore kawi sorok atingbi kunau lai kurembi manaktagini soklaba misa sina fongdorak pada ngarang numidang pung nipalom tapada mahak benki se sangkhra loisnana ba amadi wa khra tathok tasin tawna ba khun thangnana leiba Hillguard NS37 paring tamna satlingaida tunglomdagi gari masa amada Activa gumbada lakpa mi khara Anigumana attack toramani makoina thangumba thabo pos aman attack sa tharamki thawdo dura mahak makok to sokpadigi lambi gi matai da makok ngawduna to sinki mako na gyan laklaba matung manak nakpa yumamada sangduna makhoi gi mateng niraga yum phawba thinbirakhi mayum yoraba tungda ma hospital pukhotki amadi makok to mafam mari mangarom photki thawdo dura mahaki kok laibak Kwang amadi makhongda sokle haikhenesu pausna makhatana fungdorakli atopa paw manamo rapist ni haiba mi fagatkre thasigi anigi ayuk pung 12 rom tarakpada mi leitabagi khudongsa lauduna nongmaina kaptuna hatkeni haidunu ki helaga sai taragani thoi khakta ngai bi nupi masa magi kai khomnaba manghan bikhibani haiba mi ama ngasi ayuk porompat PS na minu thong hatagi central masjid manaktagi fagatkre Miyuedu maming MD Nizamuddin Elis Raju se yang khaigani thoi kawi Assam gi Silsar Bazar dagi laklaga minu thongda leirabani haidi panma yabadi thawdo sigi matangda Imphal East ki women PS na case am register tawdun local krabani haini supali atopa pawmana tear gas na panmada nupi yauna nipan sokle Lilong singkham singda demarcation tawna bo hotna rubada irang thokre yum taraga manga rom thugai khre ngasi yupum mapan makhairom tarakpada lilong singkham singi mafam amada SDO lilongna lusing matim amana lam demarcation tawna basatpada singkham singkhongi miyamna apan mapirakpadigi nakalani ge marakta umkhatna ba thorakpadigi police na laksinana ba tear gas amadi rubber bullet na singba kapada nupi ama yauna miyoi ni pan asu apan nang khre amasum thawdok thokphamdagi anakpada leiba yum taraga mangarom su akai atoi thuan khre hadi lam onba yaroi haiduna irang horakhiba miyoi singi maraktagi amana nungna thabada singkham kabul khulgi yum amasu akai atoi thoki hadi thawdo sigi paun hai ngasi ayu SDO lilong e sijalembina lusingba staff sing amadi police ki team amaga loyana lilong singkham singi akoibda demarcation tawduna boundary da sakhang khudum yungki Thawong adu lilong singkham development organization gi members sing amasum singkhong da khundari basingna mafam adu high court case lairibana sakhang khudam sing yungba yaroi herakhibani hari adubu masing yamlaba miyam aduna irang horakpadagi police na laksinana ba honabada tear gas smoke bomb amasum rubber bullet sing sejinaduna miyam adubu tan khaihibani maduda miyoi sing adu asu apan nangkhibani hari thawdo adugi matangda lilong singkhamaya development organization gi secretary M Aslam Khan hai miyam gi apambagi mayokta khanghaudana masing yamlaba security personnel sejinaraga lam on kibadu kaidonungda yabangamloi amaromda singkhai thaubai pe joint secretary M Gairunglungna fongdorakpara maphamasi Saitharul kumbabagi matungina makhoi ahalaman singna khundaduna lakpani loinana lamasigi patasu pairibani adubo lilong singkham development organization haiba mana inauno kumja english singaniga taragani thoidigi khas leni haibaga loinana lamgi patasingbu sajinabani haiba aranba yumpham yaudaba wafamda court case tawrakhibani konasu khas leni haina claim tawba haibisi makhoi gi hak laiti haina kakhrabani matungda makhoi na high court writ petition file torakpani organization asina missing yambana furup asibu thengthang kya da otnai bigi thabak sa tharakpana khunja sing sahi taragi mathakta awaba mayukna duna lakli haiki ngasigi thawrang asida su yum da nungna thumjilaktuna akai atoi thon ki maramaduna makhoi bu ngakpi sinmina ba mari leina basingna thabak lokhat piu haiduna su pukning sing silaki
अतोप पाव मनमो नुपी एम्प्लॉई मोलेस्ट तौरम गवर्नमेंट ऑफिसर फारे उत्तर प्रदेश की लखनऊ द अंडर सेक्रेटरी लेवल गवर्नमेंट ऑफिसर अमा नुपी एम्प्लॉई अमा द मोलेस्ट तौबगी मराल फारे ऑफिसर अदु महाकना कॉन्ट्रेक्चुअल वर्कर अमा मोलेस्ट तौबगी वीडियो अमा वायरल ओइरकपदगी फाखिबनी एक्विस इसाराम यादव लखनऊ द माइनॉरिटी वेलफेयर डिपार्टमेंट सेक्शन ऑफिसर अमा ओइना थबक तौई विक्टिम अदुना फोंदोरकपदा अंडर सेक्रेटरी अदुना मा हुकुमजा इंग्लिश इंगने तरागा निपानदगी हरासमेंट पिरखी अमसु मोलेस्ट तौरखी करिगुमो मागना कंप्लेन तौरबदी थबक थदतकनी हाइना ऑफिसर अदुना मंगोंद कियनकी हाइनासु नुपी अदुना फोंदोखी हंदक नुपी अदुना थौना लेना यादव यावबा वीडियो अमा नमखी मदुदा यादवना नुपीदुगी मनाक्ता संगसिलकपदा महाकना यादवपु इंथोकपगी सक्तमुखी पुलिस स्टेशन दा कंप्लेन अमा रजिस्टर तौखी नुपी अदुना एविडेंस ओइनबा सिगुम थौदोकसिंगी वीडियो क्या पुलिस दा सिनखी माना फोंदोखिबदा अंडर सेक्रेटरी की फम पाइदुना निंगथीना कनेक्शन लेबदगी पुलिस ना अहानबदा यादवपु फाब ngamखिदे ममै थंगदा विक्टिम अदुना वीडियो अदु सोशल मीडिया रा थगतखी Additional Deputy Commissioner of Police ADCP Central Khayati Gaki Matungina Meter Aduga Mari Lenana October Kungamapana case register to Kiamasu investigation Ama Sataki Nupi Edu Kiara Kana Kauduna statement record toki Party Animaki statement sing Amasum evidence Ying Silaba Matung the action Lokotibani Hansumak Fondoki Ato Papa Manamo MLA सिंह असेंबली द साइकिल थाउजेंडुना प्रोटेस्ट तौखरे केरला की पिनारागी विजयन गवर्नमेंट पेट्रोलियम पोथोक सिंगी टैक्सिंग हंथदबगी मयोगद सगोल सनुमिता ओपोजिशन कांग्रेस न लुसिंबा UDF की लेजिस्लेचर सिंह असेंबली फावबा साइकिल तोंगदुना प्रोटेस्ट तौखरे सेंटर न टैक्स हंदखिबदगी पेट्रोल की ममल लीटर द लुपा तरागनिथोगा पैसा 19 हंथरखी अमसुम डीजल की लुपा 3 पैसा 19 हंथरखी स्टेट असिदा पेट्रोल लीटर अमगी एवरेज ममल लुपा चामग अहुंगा पैसा मार्फु अमसुम डीजल की ममल न लुपा मौद्रागा मथोइगा पैसा यांखैगा मपन ओइखि युमथंगनरिबा तमिलनाडु अमसुम कर्नाटका गुम स्टेट सिंग गवर्नमेंट सिंग स्टेट की ओइबा टैक्स कंपोनेंट हंथाननाबा वरेप लौनख्रबनि सेंटर ना दिवाली की खुदोल ओइना नवेंबर 3 दा पेट्रोलियम पोथोक सिंगी ड्यूटी सिंग हंदानख्रबसु केरला की फाइनेंस मिनिस्टर KN Balagopal na state asida makata na tax hanthabagi wafam leiti hainasu laukthokibane hari atopa laibak thiba paw mana Bihar gi Nalanda Sat Puja manungda nupi ama gang rape tawkhre Bihar gi Nalanda masagi sahi kunguhumdoi surabi nupi ama miyoi marina gang rape tawkhre haina sagol sunumita official amana phungdorakli victim adu maha ka tinaba nupa amaga loinana lewaku ponumita Sat Puja gi Prasad Chapa Satkibani, Sagol Sunumiki Ayukta Nupi Dugi medical examination Pangtolaba Matunda Tartari Village Police Station FIR Ama register Toki. Complainant Nupi Dugi Matungina Maha Sandi Semera State Highway Humdragani Panda Mahaki Mamana Baduga Pamduna Lighting at Mio Mari Laklaga Mangonda Kai Henwa Monda Laknava Horoki. Miyoi sing adugi thawong adu makoina protest toki toigo musum accuse sing aduna makoibu overpower toki official amagi matungina accuse sing aduna boyfriend adubu thang namlaga fajinduna thamlaga nupi aduda makoina mathang sexual assault sataki sairaksida victim adugi mamana nupa adubu maki masa nupi gi mayokta lauktu nai haina maral sikre nupi adugi mamana hai nupa aduna lebakpokpa numiki numidang na masa nupi bu bike ta tonghalaga pukhi amasu mahakna mamanaba singa loinana masa nupi da crime adu satakibani lautuna baduda sinai haidaduna mahakna miyoi ahungi mayokta complaint ama file toki police official amana hai yum sakisa numiki numidang na victim adugi medical examination satakibaga loinana makpu gang rape toki habisi confirm tawre hiramasiga mari leinana FIR am register tawre hanesu phungdorakli Makasa tarakpo oina topa Manipur gi maruiba pawkhara MLA taragani thogi disqualification case governor na athubada warep lauragani haibigi thajuba Supreme Court ta fikre Chief Minister Nongthongbam Biren gi lengakta Parliamentary Secretary oiramba MLA taragani thogi Office of Profit ka mari lainana Election Commission of India ECI na pirakiba mot ki matung ina state asigi governor na athuba matamna warep lauragani haina ngasi Solicitor General gi makhedi gi Supreme Court ta thajuba pikre Parliamentary Secretary oiramba MLA taragani thoi disqualify taunanaba Karong Assembly Constituency gi Congress MLA DD Thaisina tharakiba writ petition gi
ngasi Supreme Court of India ki Justice Nageswar Rao B.R. Gabai amadi B.B. Nagarathan ki bench ta sathakiba hearing amada Solicitor General of India Satur Mahetana thajabadu pikibane hari court ki maikedi su election commission case asiga mari lainana governor da mot pikiba laikhrabani Article 129 ki matungina governor na warep ama lofam thokpani adumaina ma hokiba tha taramathu asi thengthang khongthang amata lokhatana lairi hiram sigi matangna ko na order pass tawba pamde adumaina ma lokhatpam thokpa khongthang sing lokhonana ba matik saba poktak pigadabani haina phongdokhi case sigi mari lainana tha sigi mapana satakhiba hearing amada Supreme Court ki maikedi sei sigi January 13 da case sigi mari lainana election commission gi oiba mot phongdokrabasu governor gi maikedi lofam thokpa khongthang sing lokhatana lairambagi matangda observation piraduna governor na lokhatpam thokpa khongthang thintadana ba bench asina phongdokhi court ki wafam adugi pakhum piraduna state ki mahut sinduna Solicitor General of India Tarsur Mahentagi maikedi case asiga mari lainana election commission of India na pirakiba mot adugi matungina atuba matamda governor na warep loragani maramaduna ko na case asigi matangda ko na direction ama pass tawdrabasu yaragani haba wafam sing phongdokhi haina paus na mayek sing na phongdorakli Atopa pawmana lainga ki yathang indana school hanglubadagi Sisipur mahairoi taragataret positive oire Manipur da haukiba pung kunga marida miyai humdraga nipan positive oikre amana laikhidre Manipur lainga na maisang sing ama fawba hangba yakhiroi haidun athingba thamlingaida na role da uniform selhandana school hangdoktuna mahitamba haurubadagi Susampur da mahairoi taragataret covid positive oiraktuna laingakta nakong sale Amaromda Manipur da haukiba pung kunga marida sample lising amaga sanipan ga nifuga manga test tawada humdraga nipan positive oirakre positive oibigi sangsada 4.2 yokre hairiba pungpham asigi manungda covid positive oiba miyo ama lekhidre positive oiduna lekhidreba miyo edu Imphal East ki hatadagi sahi marfuga humdoi rom suraba nupani ma covid ki vaccine kap khidaba miyo ne masu masagi anaba lei nauna lekhidreba miyo esi tharaga Manipur covid positive oiduna lekhidaba migi apunba masing lising amaga samapan ga nifuga mathu yokre Susampurdagi phangba paun hai mahairoi taragataret positive oirakhibadugi manungda nupina taragatarukni aduga nupana makhakni positive oirakhiba mahairoi nupadu sahi taret lomgi angangni aduga nupi taragataruk adugi manungda sahi nipan gi ani sahi mapan gi ama amasum sahi taraga mathuidagi taragataruk phawgi manungda leiba angangsini makhoi sinatana sahi taraga mapan suba miyoisu yawbe heri pausna makhatana hai mahairoi singadu Susampurgi Bungmol village ta leiba agent press haina mingthonba orphan home amada leibani orphan home adu leiba angang samaga humfuga nipan gi manungda khara lehau torokpa yorokpa amasum covid-19 gi layong uthorakpa thengnabadagi ngarang orphan home gi authority na akhang hai sing tanaraga rapid antigen test tokhi maduda mahairoi taragatere atu covid-19 positive oirakibani pausna makhatana hai orphan home asida leiriba mahairoi sing adugi manungda kharana class 12 fawba hangba Raven school da mahitami aduga kharana Harman school da tambani Harman school asidi lainga ki yathang induna school hangkidi amasung class tokidi adumapo angang singna khangdaba yorokpasing tathok tasin taunanaba oja sing di adum thorang toroga leiba maramna angang khradi marak to oja sing unaba lai pausna makhatana hai Raven high school asidi lainga ki yathang indana nahan makai athingma thamlingai disu adum class to school ni mari lenaba authority na miyeng sanglaktanaba haiduna angang sing adu school karakpada uniform selang kide makhoi gi school gi identity I card adum yalhallaga numit khuding gi school ka haling hairibi school ani asidagi angang sing asi covid-19 gi laiset lawnarakpani hana lawbiyai adubu karamba mahi sangdagi positive oirakibano haibadudi mari lenaba authority na khangmangamdre mafamdurigi phangwa pawamagi matungina ngasi district health authority na ngasi orphan home adura satuna mafamdugi phibam yengsinkhre amasum covid positive oirakhiba mahairoi taragatere aduna tokhaiba block amada quarantine tawduna thamkhre aduga covid test tawbada negative oirakhraba mahairoi sing aduna atopa block amada thamkhre makhatana contact tracing tawba oina lakliba ningthokaba numita Raven high school gi mahairoi sing amasum oja singna paktakna test tawgani suhari atopa paw khraga memna thamjage parapet wall na nanduna sikhiba
ꯁꯨꯝꯅꯩꯈꯨꯞ ꯀꯤ ꯑꯦꯛꯁꯒ꯭ꯔꯦꯁꯤꯌꯥ ꯄꯤꯗ꯭ꯔꯦ ꯀꯨꯝꯖꯥ ꯏꯪ 2018 ꯒꯤ ꯃꯦ 10ꯗ BT ꯔꯣꯗꯇ ꯑꯃꯟꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯄꯥꯔꯥꯄꯦꯠ ꯋꯥꯜ ꯅꯤꯡꯈꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯄꯗ ꯈꯣꯡꯅ ꯆꯠꯄ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕ ꯌꯥꯎꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯍꯨꯝꯕꯨꯅ ꯁꯣꯛꯇꯨꯅ ꯂꯩꯈꯠꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅꯁꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯄꯤꯕꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯂꯩꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯀꯨꯝꯖꯥ ꯏꯪ 2018 ꯒꯤ ꯖꯨꯟ 3ꯗ ꯐꯝꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯋꯥꯔꯦꯞ ꯂꯧꯈꯤ ꯋꯥꯔꯦꯞ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯉꯥꯛꯅ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯑꯣꯛꯇꯣꯕꯔ 19ꯗ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯁꯣꯛꯂꯕ ꯃꯤꯑꯣꯏ 4ꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯣꯏꯅ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ₹3,90,000 ꯄꯤꯅꯕ ꯃꯇꯝꯗꯨꯒꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯁꯦꯡꯁꯟ ꯇꯧꯈꯤ ꯑꯣꯔꯗꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯄꯤꯒꯗꯧꯔꯤꯕ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯁ ꯁꯨꯃꯩꯈꯨꯞ ꯀꯣꯝ ꯆꯍꯤ 69ꯗ ꯂꯨꯄꯥ ₹5,00,000 ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯂꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯋꯥꯡꯈꯩ ꯂꯩꯀꯥꯏꯗꯒꯤ ꯀꯤꯁꯟ ꯊꯧꯅꯥꯎꯖꯝ ꯆꯍꯤ 18 ꯑꯄꯣꯛꯄ ꯀꯦꯅꯖꯤꯠ ꯊꯧꯅꯥꯎꯖꯝꯗ ꯂꯨꯄꯥ ₹1,00,000 ꯁꯣꯛꯂꯕ ꯁꯦꯟꯗꯪꯁꯦꯟꯕ ꯃꯔꯤꯡ ꯉꯥꯔꯤꯌꯥꯟꯗꯒꯤ ꯇꯨꯡꯕꯤ ꯃꯨꯁꯣꯜ ꯆꯍꯤ 85 ꯃꯄꯨꯔꯣꯏꯕ ꯃꯣꯗꯨꯟ ꯃꯨꯁꯣꯜ ꯑꯃꯁꯨꯡ ꯁꯪꯈꯨꯟ MK ꯆꯍꯤ 90 ꯃꯄꯨꯔꯣꯏꯕ MK ꯀꯣꯟꯗ ꯂꯨꯄꯥ ₹10,000 ꯄꯤꯅꯕ ꯈꯪꯍꯟꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯤꯊꯣꯛꯄꯤꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯂꯥꯎꯊꯣꯛꯇꯕ ꯔꯣꯗ ꯁꯦꯗꯤꯡ ꯂꯩꯔꯕ꯭ꯔꯥ ꯁꯤꯡꯅꯔꯦ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡ ꯌꯥꯎꯗꯅ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥꯁꯤꯡ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯥꯎꯊꯣꯛꯇꯕ ꯔꯣꯗ ꯁꯦꯗꯤꯡꯒꯤ ꯊꯧꯁꯤꯜ ꯑꯃ ꯆꯠꯅꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯀꯌꯥꯃꯔꯨꯝ ꯀꯟꯖꯨꯃꯔꯁꯤꯡꯅ ꯍꯪꯅꯔꯛꯂꯤ ꯈꯣꯡꯃꯟ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯏꯟꯐꯣ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ WhatsApp ꯒ꯭ꯔꯨꯞ ꯑꯃꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯂꯣꯗ ꯁꯦꯗꯤꯡ ꯂꯩꯕꯒꯤ ꯄꯥꯎꯁꯤꯡ ꯊꯥꯗꯣꯔꯛꯏ ꯍꯥꯏꯔꯤꯕ WhatsApp ꯒ꯭ꯔꯨꯞ ꯑꯁꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯊꯧꯃꯤꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯐꯤꯗꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯆꯪ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯌꯥꯎꯏ ꯃꯥꯡꯖꯧꯅꯅ ꯃꯩ ꯂꯥꯛꯂꯔꯣꯏꯗꯕ ꯑꯃꯁꯨꯡ ꯃꯩ ꯌꯥꯈꯤꯗꯕꯒꯤ ꯁꯦꯝꯅꯅꯕ ꯋꯥꯀꯠꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ WhatsApp ꯒ꯭ꯔꯨꯞ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯣꯗ ꯁꯦꯗꯤꯡ ꯂꯩ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩꯒꯤ ꯃꯩ ꯃꯨꯠꯀꯗꯕ ꯃꯐꯝꯁꯤꯡ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯔꯛꯏ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯍꯧꯖꯤꯛ ꯏꯂꯦꯛꯇ꯭ꯔꯤꯛ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯑꯋꯥꯕꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯅꯪꯂꯤ ꯃꯔꯝꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯑꯁꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯥꯡꯖꯧꯅꯅ ꯂꯩꯔꯒ ꯃꯤꯌꯥꯝꯗ ꯐꯪꯍꯜꯂꯤꯕꯅꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯩ puthokpasing aduna ꯃꯩ puthokpagi ꯆꯥꯡ ꯍꯟꯊꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯃꯩꯒꯤ ꯑꯋꯥꯕ ꯍꯦꯟꯅ ꯃꯥꯌꯣꯛꯅꯔꯛꯏ ꯂꯧꯇꯥꯛ ꯄꯥꯠꯁꯨ ꯏꯁꯤꯡ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯄꯤꯛ ꯑꯋꯥꯔꯒꯤ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯕ ꯖꯦꯅꯦꯔꯦꯁꯟ ꯂꯩꯖꯔꯒꯁꯨ ꯑꯇꯩ ꯃꯇꯝꯁꯤꯡꯗꯗꯤ ꯇꯔꯕꯥꯏꯟ ꯁꯨꯅꯕ ꯎꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠꯅ ꯐꯪꯂꯤꯕ ꯃꯩ ꯃꯦꯒꯥꯋꯥꯠ ꯈꯔꯁꯤ ꯀꯣꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯗꯕ ꯌꯥꯔꯛꯇꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯤꯗꯔꯁꯤꯡꯅ ꯅꯣꯡꯃꯗ ꯑꯌꯨꯛ ꯑꯃꯁꯨꯡ ꯅꯨꯡꯊꯤꯜꯗ ꯄꯨꯡ ꯑꯃꯃꯝ ꯃꯩ ꯃꯨꯠꯄꯒꯤ ꯐꯤꯕꯝ ꯑꯃ ꯃꯥꯌꯣꯛꯅꯔꯛꯏ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯩ ꯂꯩꯕ ꯑꯗꯨꯝ ꯌꯥꯏ ꯇꯧꯕꯗꯗꯤ ꯃꯄꯥꯟꯗꯒꯤ ꯃꯩ ꯂꯩꯔꯨꯕꯗ ꯌꯨꯅꯤꯠ ꯑꯃꯗ ꯂꯨꯄꯥ 10ꯒꯤ ꯃꯊꯛꯇ ꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯟꯖꯨꯃꯔꯁꯤꯡꯗ ꯌꯣꯟꯕꯗ ꯂꯨꯄꯥ 5 ꯌꯧꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯍꯦꯟꯕ ꯁꯦꯟꯐꯝ ꯑꯗꯨ MSPDCLꯅ ꯄꯨꯕ ꯉꯝꯂꯣꯏꯗꯕꯅ ꯃꯩ ꯂꯩꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯤ ꯑꯃꯁꯨꯡ ꯄꯤꯛ ꯑꯋꯥꯔ ꯃꯇꯝꯗ ꯃꯩ ꯃꯦꯒꯥꯋꯥꯠ 200 ꯃꯊꯧ ꯇꯥꯔꯤꯕꯁꯤ ꯀꯣꯟꯅꯅꯕ ꯁꯤꯟꯕꯗ ꯑꯄꯟꯕ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 19 ꯐꯥꯖꯤꯜꯂꯨꯕꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠꯀꯤ ꯄꯥꯎꯈꯨꯝ ꯀꯧꯈ꯭ꯔꯦ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 38ꯗ ꯀꯪꯂꯣꯟ ꯀꯥꯏꯅ ꯆꯪꯂꯛꯄ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 19 ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯐꯒꯠꯂꯕ ꯃꯇꯨꯡꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯤ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯤꯡ ꯄꯤꯗꯕꯗꯒꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯑꯦꯂꯔꯠꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯥꯏꯔꯦꯛꯇꯔ ꯕꯥꯕ꯭ꯂꯨ ꯂꯣꯏꯇꯣꯡꯕꯝꯅ ꯊꯥꯔꯛꯈꯤꯕ PIL ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁ꯭ꯇꯦꯠꯀꯤ ꯄꯥꯎꯈꯨꯝ ꯗꯤꯁꯦꯝꯕꯔ 13ꯒꯤ ꯃꯅꯨꯡꯗ ꯄꯤꯔꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯂꯣ ꯅꯦꯠꯋꯥꯔꯛꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯒꯤ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯕꯥꯕ꯭ꯂꯨ ꯂꯣꯏꯇꯣꯡꯕꯝꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯂꯣ ꯅꯦꯠꯋꯥꯔꯛꯀꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏ ꯀꯣꯔꯠꯇ PIL ꯑꯗꯨ ꯊꯥꯈꯤꯕꯅꯤ ꯂꯣꯏꯅꯅ PIL ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 38ꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯆꯦ ꯆꯥꯡ ꯁꯨꯗꯅ ꯆꯪꯂꯛꯄ ꯑꯉꯥꯡ 6 ꯌꯥꯎꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 19 ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯐꯥꯒꯠꯈꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯁꯥꯗꯥꯕꯥꯛꯅ
mandapta thamki center aduda leiriba Myanmar masa sing aduda leingaki maikeidigi sana thaknaba pibidabadagi mafam adugi organization singna sak thaktuna lakhi Saira aduda sayesigi June 3 miyoi ama COVID-19 maram oiduna lekhide masigi manungda miyoi ama sutha adugi nipan laina asina maram oiduna sikhibadagi inmate sing adu test tawki amadi miyoi 13 positive oinama thenaki positive oiraba sing adu COVID care thamlaba matungda June 13 sadabakna mandapta puraki hiramsigi matangda bablu lutong mumna Manipur Human Rights Commission work at amathaduna hairiba center aduda leiriba Myanmar masa sing aduda ana layingi khutung chawa pihanana bamadi masiu eba chinchak sing phanganba amasum laikhidraba mi an edugi imungna compensation pihanana bamadi lenaba singda pauktak pibina ba haijakibani adumainama commission asigi maikeidigi hiramsigi matangda singthaniya oiba khongthang amata lokhotpa ngamdaba maramna High Court of Manipur PIL adu thakibani haina spali Pausu lusilakpoina accident ama sire manga sokle tuan mafam ani de gari accident thokibada miyoi ama lekanawa ngamdana laikhidraba matung gari aduda tonglakpa miyoi manga na sokpadagi Rasmi district da lekanakre hari Kangpokpi district ki manungsana leiba Kabru lekhagi mandir maningda ngasi nungthil pung 3:40 taba matamda Hyundai i10 ama brake fail oibidagi accident thokpada Nagaland gi Chijami village dagi Sarmila Buzel sahi kungo humdoi apokpa Ashok Buzel laikanaba ngamdana laikhidre gari adugi driver khabam laikai digi Salam Sati sahi kungo humdoi apokpa Salam Nabasandrana makokta sokpadagi unconscious oiduna Rasmi district gi ICU da laikanakre apokpa gi phibam luri aduga gari aduda tonglakhibi Kanglatongbi Gita Bandari su sokpadagi hospital asida laikatnari hari atopa thaudo amadana lamlai esigi manungsana leiba sombum thongkhong ngainkhongda khongham pat lomdagi lakpa tata truck ama ngarang amasung ngasiga lonaba ihing pung 12:30 da thongda tasinbadagi Tripura dagi sinmi ohum soktuna Rasmi district da laikatnakre tata adubu thorakiba driver Suman Sakma sai kunga taruki phibam luna leiri hainasu pausna phongdorakli atopa pawamana jail yaukre Laisabi masa mangara nungsi moi them tawduna sexual assault sathkibani haiba sangai yumpham sabal laikai digi Alif Khan sai kungamari apokpa hakim ngasi special judge Prokso Impal East na judicial custody remand pikre Impal East ki women police station na lokala pa FIR magamari lainana police na faduna custody da thamlakiba Alif Khan judicial custody remand gi dama special judge Prokso Impal East da ngasi puthurakhi accused ki maike digi su remand asibu objection file Lan khalaktabana police ki remand adubu taraba matung kotna Alif Khan bu judicial custody remand pikhibine so hairi lusilakpoina ten mapang tanga mayam da hapsaramge prime minister na travel jati singbu awang ba thakta thambibagi laman lakliba mikhalda singminasi lanjagai manikamai Haukibu numit kranigi mamang na Prime Minister Narendra Modi amadi Union Cabinet na November 15 bu travel freedom fighters singbu ikai khumnabu utuna numit asibu Janjatiya Gaurav Diwas haina Laukthok piduna Prime Minister Narendra Modi na travel jati singbu awang wathakta thambibegi laman lakliba English singaninga kunganithoi da pangthok kadoriba 12 suba Manipur Legislative Assembly mikhalda BJP gi Mihut Singh mai pakhanduna BJP gi stable sakar ama lehenduna Prime Minister amasum Union Cabinet ki laman singminasi haina ngasi Scheduled Tribe Morcha BJP Manipur Pradesh ki office ta pangthokiba pawgi mifam amada Morcha asiki President Lanjangai Manikamaina haikre mauna makhatana hai handak Prime Minister amasum Union Cabinet na November 15 bu Janjatiya Gaurav Diwas haina travel freedom fighters singbu ikai khunaba numit ni haina lapthopasi punamakki oina lebak phaba masum nungai ba mikupni hainasu pausna makhatana paledu me haujiku inadi pausi matanga sa lusinjarage amasum pathoksa gibla solkibla ankiba kya yaws memanga pigani moribe pausi update picture ke memanga minaki se hainasu thamjare thank you